Sasat Kukising Chana Thangnaba Amata Fangdri Tangkhulsingna Lambisu Chathandri Government Miying Changbiu Haina Kuki Women Union na appeal tawragli. Ki amasung Naga gi church leaders sing punduna fajinduna thamliba civilian thadoknaba honaba hokre. Kuki amasung Naga sigi civilian sing tha sigi taraga humdoida kidnap tawkhraba matung hojik fawba thadoktana leiriba sina maram oiraga Kuki amasung Naga community anigi marakta hostage crisis thorakpa sina maram oiraga church anigi team sing kangpokpi amasung senapati da chatuna stakeholders singa unaduna hostage oina thamliba nakal anima ki civilian sing tek da kaidina thadurang na bahonagani hairi hiramasi matang da church ani haibadi Baptist churches in Northeast India amasung the Manipur Baptist Convention gi mioi tarana saba delegation sing da ngarang chief minister Yumnam Khemchan Singha ga unaduna church ani asina lokhot kadoriba khongthang sing paudam laduna tribal community ani gi marakta henjilakliba umkhanaba sigi matang da khanna naina ki hairi Kuki amasung Naga community ani gi marakta Wangkhalakliba umkhatnaba asi tha asigi taraga humdoida militant singna attack chathaduna kangpokpida church leader ahum amasung driver ama hatkiba amadi none district ki jawjang tekta Naga khunja ama hatkiba thogdoki matung tarakpada Kuki amasung Naga civilian punna kunthraga nipan phajin kiba thogdo asigi makha chatharak tarakpadani official gi matung inadi community ani asigi phajin kiba civilian kunthraga mathoi thaduragli aduga Kuki NP Manipur gi matung inadi hojik fawba Kuki civilian taraga mari phajinuna thamli hari Amarom ngarang chief minister Khemchan ga church leaders singa unakiba du da church leaders singna lokholali bakhong thang asida thagatpa phongdoloduna church leaders singna kanglupani gi marakta leptuna crisis asi loshina bagi damak dialogue chathana bahona riba asida government asina su sawgali haiki official source ki matung inadi ngarang church ani asina tongan ba kangpokpi amasung senapati district da chatuna peace building exercise sing chatha bahuragani hairi kangpokpi da chatkadariba church team asina ambush tawbada laikhidaba church leaders sing imung manung sing unaduna condolence tawgani asiga makha tarakpada santi puraknabagi damak district asigi church leaders singa wari sanagani hari aduga senapati district da chatkadawriba church team asina district asigi Naga church leaders sing civil society organization singi mute singa unaduna hostage ka mari lainana lairiba umkhanaba asigi matangda wari sanagani hari Chief Minister na ngarang church leader singa unaki badu da laikhidraba church leader singi ex gracia piragani haina su lauthoki maite ahal laman lai guru amasung icha ina pumna maki pukning jingsinjari apikpa jati maite haibasi thauna lingjal fabagi damak prithvi pumba maming chalam lini thauna phaba haibasi pukchel sengbaga mari nakna leinai directly proportional oi pukchel sengdaba mi amata thauna phudok pangamloi masi psychological fact amani maite gi thauna lingjel asi kalaktuna manung amasung mapan khut kharana aikhoi gi thauna lingjel destroy tawna ba honari sakti leiraba huran bageng amana makhal kaya gi pambai sejinaduna maite sengbu ki hallaga namthaduna lakli huran bakangbuna praja sing ki hallaga namtha ninglisi karigino ahan bada makhoi gi selfish self interest ta tawningba tawbada micham prajana wa nganglaktanaba crime ama uhaurasu uhaude hairaknaba anisubada senja thumja amasung atai serious crime singda witness oiraktanaba amasung achuma puthoraktanaba bot maya amadi atai political event singda afaba leibak nungsiba saduna seran turan nganglakpada kiduna chumi hairaknaba jati amagi miyamna matau asumna matam sangna akibagi tref lang asida thuduna leirakladi thauna lingjel mangkhibada natana achumaran masak khangba ngambagi mental energy leirakte amana haire chumi opposite ta atopa amana amu haire chumi nangi sisu chumine haibadi achumba masak khangre haibani mana khara kiba bully aduna haibaduna chumi haina support tawraga laudoini masina majority oirakli huran mana sakti pairaga maning tamna lut tawri khubakta sagun tawri manipur amadi maitai conspiracy hairadi mathakta panjakhiba fair trap asidagi isa icha hana leverage tawja daba yaroi ki halakpa haibasi pangthanaba kani pijarakpa gummani Kukumina ding mangkhre Govindas konthawjamna piramba thajaba ama fawba thabakta onthokhaudre Kamjong district ki manung chanba indom remar ngamkhai da tangkul naga furufna khundaba je choro namli amadi wangnigi yum kaya tha asigi tarit ki anganba ayukta mai thadok piramlaba matung ngarang kokumi gi mihut singna hakthengna chatuna acha athak amadi nongmagi changdaba yadaba polam kaya mateng pangkhre mai thabagi thodok thokraba matung yengsinba laklamba home minister Govindas yauna Manipur lenga ki mihut singna thajaba piramba wa sing thabakta onthok pidre Manipur ki jidai da ngamkhai ngakliba khunja sing asi Manipuri natrabra haina je choro gi chairman in charge Konab Ansari na phongdorakli kokomigi mating pangbagi khongchat asiga Mei Tare ta thokiba thogdo asi
mangda fauba mangludabani aikhoi ngamkhaida khundajarabasu India gi citizen amani loinana yumlonaba Myanmar da leiba miyamga yeknabasu leite Burma gi irang thokpa matamda lanjenarakpasing adugi acha athak piba natana matam kharagi changjafam fauba piramlibani adubu Mei 3 ki ayuk pung 4 rom tarakpa duaida border dagi nongmai kaptuna laklaga landaba horakhibani thaudo asi thokpagi makhol tarbasu manak nangna leiba AR gi personal singna khunja singi mateng pangkhide haiki security force na tungan ba mafam singda chathakiba counter insurgency operation singda lalulup singi kedar kaya fa bangamkhre Manipur police amasung central police force singna hokiba pung 95 asida state asigi tungan ba mafam singda chathakiba counter insurgency operation singda tungan ba lalulup singi kedar fa ba ngamkibagal loinana khusokulai kaya phagat pangamkhre security force ke apun mate mama na Teknopal district ke More police station na konba border pillar 77 amasung 79 gilona ba mafamda chathakiba search operation singda aina thingkraba lalolof People's Liberation Army PLA gi kedar singni haiba Wangthoi nahak pam Elias Lingjel kun Charangpa Thawal district nanauba nandaibam Elias angau taraga mapal laifam kongba Imphal East district amasung Malem oinam Elias Manithoiba kun laifam Nambol Bishnupur district hariba miyoi sing asi fabangam ki hari security ki atopa operation amadana aina thingkraba lalolob Revolutionary People's Front People's Liberation Army RPF PLA gi kadarni haiba chinglen athopam Elias ibungo kuntra laifam pundong mamaya lekai Imphal East district asi so fagat pangam kre hari amaramda security force na ain kaina trafficking tawbada chenabani haiba yaripok lairong thel dagi lalolob UNLF Koirengi Kedarni haiba Thangjam Damendra Singh Elias YN by Elias Bolum Kungataruk hariba miyoi asi Yaripok Bazar area dagi fabangamle hari Security force na mangondagi 9mm magazine ama mobile phone ama SIM card ani power bank ama amasung ATM card ama fagat pagamle hari Security force singna makhata na Lamphel police station gi manung chalma tongan ba mafam singda aina thingkraba lalolof kangle yawol kanalof KYKL gi active cadre singni haiba sorok haibam Priyo Chan Singh Elias Sajau kuntraga mapan leifam iram sipai mamang leikai amasung moirang them naubi sing ni fugataret leifam uripok takhelamam leikai hairiba miyoi sing asi fagat pangamle haidi San Hourakhre yonaba honaramba ani fare ngasi ayu anganbada pasoi area dagi San Hourakhre lilong area da yonaba purakpa miyoi ani anjumal lilong na sanga konana fare faraba miyoi ani adu pasoi police station na sinakragani haidi faraba miyoi ani adudi malom tawbungkhok changangai dagi ningthau ngasepam apokpa nauba amasung pasoi part 3 dagi RK Amit apokpa RK Bobi kawi thaudo asigi matangda anjuman slahi Sararan Lilongi General Secretary Maulana Habibullah na haikibada miyoi ani asina ngarang numidang pasoi part 4 tharoijom chingkhong dagi shan ama faraga ngasi ayuk lilongda yonaba gari da hapna purakpada anjuman gi kangbusing na fakibani hauji asi ilul johagi matam so oibena mari lenaba sing na sa san leibada mapu masakhang na leibiu huran bigi thabak thawong sing chathari basi miyam punna thingna bhona minasi farba miyoi ani asi mari leinari ba pasoi police station da sinakragani haina phongdoki farba miyoi ani aduna phongdoki bada ngarang numidang pung 13 rom taba matamda tawbungkhok changangai area dagi sanasi faraga mafam amada thamdaga ngasi ayu gari da haptuna lilongda yonaba purakpada anjuman gi kangbusing na fakibani Mamangda sigumba fataba thabak sing amada tawkiba leite matungda so amuhanna tawrei haina phongdokibani Naga sing da attack chathariba singi mayokta punna thengna minasi FGN Naga sing amasung yumthangna na leiriba indigenous people sing da attack chathaba yauna mausagi punsida apan bapiriba illegal immigrant refugee amasung terrorist sing asi shanti pamjaba miyam amasung nation asigi mayokta ni maram aduna asigumba anti people amasung anti national oiba miyoi sing asi punna takthok minasi haina federal government of Nagaland Ministry of Raniwali Information and Publicity gi maikai degi thadurakiba cherol amana hairi cherol asina makhata na haribana Nagaland gi southern sector da Kuki terrorist sing matam sangna chathaduna lakliba criminal activities sing asilup asina yengduna lakibani adubu asigumba lam leijadaba Kuki terrorist sing asigi lan pamba culture amasung terrorist ki oiba activities sing asi ngasi di miyoi bigi luchat ki wangmada laklei maram aduna federal government of Nagaland gi maikai degi hariba sing asigi mayokta thabak paikhanaba tongan ba wafam kaya khangali hairaduna naga sing gi oina lariba pari puri gi oiba lam asi Nagaland haina kawi naga gi blood na pokliba nupa nupi khudingma constitution of Nagaland gi article 10 gi matung ina Nagaland gi bona fide citizen singni constitution asigi matung ina Kuki Tribe Union amasung masigi genuine member sing yauna na Naga sing Nagaland gi citizen ama oina ichil ina amasung ichil oina hingminari Naga National Council amasung government of Nagaland gi matung ina hariba sing asinatana atopa group sing masak khangba tawde adubu Naga amadi yumthang nariba indigenous people sing gi mahusagi punsida yekai thingai ba piriba illegal immigrant refugee amasung terrorist sing asi shanti pamjaba miyam amasung nation asigi mayokta leiba yeknaba sing oibana punna thengna minasi hari